Government of India na India ki territory khara yumthangnana leiriba Myanmar da pithoklaga matam kayagi mamangdagi yetnaduna laklaba border gi saruk khara demarcation tawnaba honarabra haibagi chingnaba leiri hairi official document amagi matangda palladuna the diplomat ki report amana hai Manipur amasung Myanmar anigi lonabada leiriba border pillar number 65 amasung 68 ki marakta demarcation gi thabak loishinnaba India na examination tawba hokre document aduda Foreign Secretary na thangat lakpa proposal amagi matung inna square mile 1.4 Pak Chauba Lamgi Saruk Khara Myanmar ga exchange tawnanaba propose tawri territory adu Manipur gi Chandel district ki manung channa Sagaing region gi Kabo Valley ga naknana leiba maphamni chahi asigi me kuntaruk haina iba document adugi matung inna boundary demarcation gi thabak asi tha ahumgi manungda loishingani haina supalli hari ningsing bayabadi kilometer lising amaga chatruk nimfu humdoi rom sangba Indo Myanmar border da sambal khanaba amadi petrol track semnabagi damak lupa billion ahum dasmit ani sanction tawkhrabani Manipur khaktada Myanmar ga lonariba border asi kilometer Chahum Marifutara Nipani boundary demarcation gi thabak ase leibak ani gi joint boundary commission na chatharibani kumja lising ani tara nipanda lengak na parliament ta phongdokhibagi matung inna leibak asina establish tawba boundary mechanism gi matung inna Indo Myanmar border gi kilometer Chama Humputara Mathoi Sangba Saruk Asigi demarcation Tawgani Amadi border pillar Mapan Yungani Haikibani Adum Oinamak Haujik Manipur gi Oina border gi Matangda Chayet Naba Lairiba Asi Molcham gi border pillar number 64 dagi 68 Fauba More gi border pillar number 75 dagi 79 Fauba Amadi Choro Khunau gi border pillar number 88 dagi 95 Fauba gi Manung Asidani border gi Chayet Naba Sing Asi Kokhan Naba Manipur Lengak na Kumja Lising Anida Cabinet Subcommittee ama semkhiba laikhrabani adum oinama cabinet subcommittee aduna recommendation amata pikhiba laikhidre atopa committee ama amuk chahi adumaktada semduna Kabo Valley gi border region da yengshinnaba semkhi adubu committee aduna su warep amata lawba ngamkhide border area sing asida matam gi oiba wathok lanthokti adumak thoktuna lakli kumja lising ani tara nipanda Kamjom district ki ke Asang Khulen Aje village ki khunja singna Myanmar macha sing amade army personnel singna anauba yum saba yararoi haina athingba thamkhibani chahi adu maktada government of India na border pillar gi mafam hongdoklaga Manipur romda kilometer ahum rom Changsinna Yungsillamle Haina Tenopal district ki Kwatha Khunau gi khunja singna maral sirakhiba laikhrabani matam aduda Manipur gi civil society organization sing amadi miyamna Manipur gi lam pithokpa yaroi haiduna khongjang kayasu changsinkhibani madugi paukhum oina lengakna parliament ta sengdokhibani lengakna matam aduda phongdokhibagi matung inna India ki territory manungda border pillar yungba natraga Myanmar da lam pithokpa leite leibak animak na kumja lising amaga chamapan humfu taret ki India Myanmar boundary agreement ngakna chatli haina phongdokhibani leibak ani asina joint border survey chatharaba matungda subsidiary border pillar sing semgatuna chayet nabakaya adu loishinnaba honakhibani government of India na phongdorakpagi matung inna Indo Myanmar border da lamgi chayet naba leite subnatagi boundary pillar mapan gi issue di loishindana leiri hairi